Arambai Tenggol na tongan-tongan ba MAPHAM singda Amot Akai IRAM NALLA SHENGDOKPAGI drive CHATHARAKPAGI SHARUK OINA NGASI Arambai Tenggol Lion Brigade ki Tengolloi Shing na Mantripukhi LAMLONGEI KHONG gi AKOIBADA LEIRAMBA Amot Akai Shing Shengdokkhre Cleanliness drive aduga mari leinana Lions Brigade ki Commander Niranjan Kangabam nahai ngasi pangthokliba cleanliness drive asi Arambai Tenggol gi Luching Purel korongan ba khuman gi tinjang kaijang daba khunai ama haiba wakalon adu thabak oina pangthokpani haukiba July dagi Arambai Tenggol gi unit pumnamakna chatharakpa campaign asigi saruk ama oina ngasi Mantripukhi lamlongai irongkhong asigi sokchelaba fibam asi kharadang oirabasu kanba ngamnabagi pandamda Lion Brigade ki Tengolloi Shing na Amot Akai sitpa sengbagi thabak asi chathabani Arambai Tenggol asi khulai pairaga lan khaktamak soknagani haiba leite Arambai Tenggol gi miyam gini miyam gi yaifanaba thabak khudingmak Arambai Tenggol na ninghanaba leitana tawgani haina mahakna makhatana phongdokhi mamang thadagi sathaba kiba tinjang kaijang daba society ma samaj mo ma khoi maitei leba mo na bagi tamak lekai da leriba etigi unit sing etigi khoi gi Tengolloi Shing na Arambai Tenggol gi Tengolloi Shing na lekai leriba Amot Akai Shing asi sengba dugi campaign la mo na makha sathajar koina asige sumaba irong nala hairiba Mantripukhi gi lamlonggei gi irong nala se duki matik chawba duki matik namthiraba patha puntaraba yamna khoi hakchang songe oiba manam kolokpadagi asige soku khoi Arambai Tenggol Lion Brigade na sengjabani Kucing pun koronganba patau koronganba ni makada asige sumaba sitpa sengba koirong nala sengjabagi program si pangthok saban koi samaj ma koi leibada koi tinjan kaijang daba na yek tabse mathau yam taba society ma leibada na yek tabal tinjan kaijang daba samaj ma mathau taba aduna koi lalle pinge marakta kitang break leibada sida koi lekai da leiba Amot Akai Shing se koi tree da sum leigi dog mota sengtok se habagi samaj se koi sengdokpa as a part sengdokpo moina koi sigi tinjan kaijang daba samaj ma oina bagi tamak sigi campaign sa fajaban